Leibak ki luraba tanpham asida state force ki personnel sing Amadi Arambai Tenggol ki tenggolloi sing Khutlai Thadokpa Yaroi haina all Manipur Women Society Reformation and Development Samaj Nupi Samaj ki President Th Ramani na phongdokhre wafam masing kasi lamfel patan leiba Nupi Samaj ki office ta pangthokpa paugi mifam amada mahakna phongdokhibani Nupi Samaj tami chingmi apunba Nupi lup Amadi ichal na punna sinduna pangthokpa paugi mifam aduda Nupi Samaj ki President Th Ramani na makhatana hai Lamdam asida handak thokliba irang asi yamna laibak thibani ima Leibak kidamak punna thengdamina riba asida asigumba pap tanadaba manba ase matungda thogan bigano Manipur police ki commando personnel Amadi Arambai Tenggol ki personnel sing Khutlai Thadokpa ki fibam amada lakliba asi tobigano commando personnel Amadi Arambai Tenggol ki personnel sing Khutlai Thadokpa da mama oibi sing na yaba ngamloi haina mahakna phongdokhe Ay mama mo na hayari siya ay kana haibang amde ay siya na matampoy na para amani halagi wala day hongna wala ani lang ipo yan na si handaki wala si ako'y loy na halaga Manipur halaga da mo na lahoget aw wani masi mantri manduan jan su khangbiyo India saraka na su khangbiyo ay hayari siya lale haibi ano tawri ba thawdok siya ako'y da hana hat pa urak wani ato na handaki matang sida ang ani siya nuksina na tawraga da ipo amata thadokpa yade ako'y Manipur kana kanni noy na kalaga na ako'y lahori niya ato na noy na mga kan gada ba yade noy thadokpa yade Khutlai amata thadokpa yade sarkar ani siya yasan na punna na ba honabiyo Paugi mifam aduda saruk yakhiba tami chingmi ki President Y Momon Leimana hai handak thokiba thodok asi matungda amuk hana thogan bigano Manipur police ki commando personnel Amadi Arambai Tenggol animak Khutlai Thadokpa amata yaroi nakal animak khongfom handokna duna warishina mapuraksi haina mahana makhatana phongdokhe sauragasu purana leithongna daba iramdam sigidamakta Leibak iramdam sigidamakta khoi punsanaraga kuki singna ngasi Thawat sitadana moina tawraiba posingda aikoina ngamdaba yade ima Leibak mangolloidaba yade hadana sanction minadana asingba asidaisida ima Leibak kananaba khongthang adu lawbiyu aduga asima aikoigi CM oibiriba birenasu aikoigi iramdam asigi damakta isa ani na khanariba isa ani na nungainadriba pose mayaida lepire haraga karamai tawga sungsanaraga iramdamje kanbangam gadage haiba wafam aduda tension biraga adumhaina sangdai na biyo haiba si thamje